Good morning. Ngasigi akhoi ningthokaba numit ko ningthokaba numit ki card ki message ha betang yeminarase ko ado ningthokaba numit se ahambada number da la agadi number 47 leire ado color da na white color gumba kai gumba dumaina sina bi ba ko akhoi gi ningthokaba numit se ko ado ga chak thong bada na chini natraga sangom ketang maming ge na dumaina hapa cheng suba matam da ko ado duma leire ado ngasagi monday oibani na haidi cinnamon ge ritual gumba to ba hai tar ko cinnamon powder ko pak ketang hapa ga ko kitang hapa ga haidi ai dukan natraga ai yum rum do onchal ko chala kitang ko akoi gi onchal ga kitang blow option bi do haidi kamjan ba haira sine ko samna haida powder do kitang ai gi thawang pham do da haida maina haidi kitang sida akoina table da thabak tawe kain khala se ba table ai thabak taw ai do stock market tawe natraga online thabak taw bane khot bane haira ga so ko ngasai gi powder se kitang sprinkle gumba taw bi ba ko ai gi thabak taw ri ba jaga do ko admaina tawrasu ya ko adu duna akhoi kendo lere ko haidi monday gi taw ba ya ba khal lere ko ado hambada akhoi gi card ki message yenga se ko haidi card ki message yenga matunda timing of haba sa petang yengi nara se ko haidi kan timing of haba kai kai lege haibado adu duma sa pet yenga se ko do sita lady ba card sing se dagi hum potang hok jara card number 1 card number 2 and card number 3 ko ahamba ani shuba ahum suba ko ahamba khan bangai yenga se ko ahamba khan bangai gi na haidi kari energies la ke haba ta pet yenga se ko ngasi ko na ahamba khan bangai gi oina kaino lere ko ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯏꯁꯤꯗ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯍꯥꯏꯔꯁꯦ ꯊꯧ ꯌꯥꯝꯕ ꯊꯕꯛ ꯌꯥꯝꯕ ꯉꯁꯤ ꯊꯕꯛ ꯈꯛꯇꯪ ꯌꯥꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯩ ꯊꯟꯗ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯃꯒꯤꯁꯨ ꯅꯪꯅꯕ ꯆꯦꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏ ꯀꯌꯥ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯤꯅꯀꯣ ꯄꯣꯠꯂꯨꯝꯗꯣ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯊꯥꯡꯉ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2 ꯁꯤꯅ ꯁꯤ ꯂꯩꯁꯦ ꯐꯤꯅꯥꯟꯁꯤꯌꯦꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯒꯨꯝꯕ ꯍꯥꯏꯗꯤ ꯄꯣꯠ ꯌꯣꯟꯕ ꯃꯤꯗꯒ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯆꯪꯉꯛꯄ ꯂꯥꯛꯄ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤꯁꯦ ꯈꯤꯇꯪ ꯂꯩꯒꯅꯤꯀꯣ ꯄꯩꯁꯥ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯊꯕꯛꯀꯨꯝꯕ ꯇꯧꯖꯕ ꯈꯣꯠꯆꯕꯒꯨꯝꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯀꯣ ꯑꯅꯤꯁꯨꯕꯁꯤꯅꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯈꯔ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯔꯦ ꯁꯤꯗ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯊꯥ ꯁꯥꯕ ꯈꯣꯠꯄꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯤꯁꯨ ꯂꯩꯁꯦ ꯑꯃꯈꯛ ꯍꯥꯏꯗꯤ ꯅꯨꯄꯥꯁꯦ ꯑꯃꯈꯛ ꯂꯦꯞꯄꯒ ꯀꯣꯛꯁꯦ ꯄꯥꯏꯔꯒ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯁꯦ ꯍꯥꯏꯗꯤ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯠꯄꯤꯒꯅꯨꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯄ ꯉꯁꯥꯏ ꯍꯥꯏꯖꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯆꯠꯐꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯇꯥꯏꯃꯤꯡꯒꯤ ꯑꯣꯏꯅ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯀꯁꯇꯃꯥꯏꯖꯦꯁꯟ ꯀ꯭ꯔꯤꯁꯇꯜꯁꯀꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯇꯧꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯣꯟꯂꯥꯏꯟ ꯇꯧꯕꯗꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯪꯕ ꯐꯪꯗꯕꯁꯨ ꯈꯔ ꯌꯥꯎꯔꯦ ꯐꯪꯅꯕꯗꯤ ꯀꯟꯅꯗꯤ ꯇꯧꯔꯤꯀꯣ ꯑꯗꯣ ꯐꯪꯗꯕꯉꯩꯁꯨ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯗꯦꯂꯤቨꯔꯤ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩꯒꯤ ꯑꯄꯥꯝꯕ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯇꯣꯉꯥꯟꯕ ꯄꯦꯇꯔꯟꯒꯨꯝꯕ ꯁꯦꯝꯕꯗꯣ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯗꯤ ꯁꯤ ꯅꯨꯡꯁꯦ ꯍꯥꯞꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯅꯨꯡꯗꯣ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪ ꯉꯥꯏꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯅꯝꯕꯔꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯗꯨꯃꯁꯨ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯈ꯭ꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 1ꯗꯩꯅ 6ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ 9ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ 7ꯒ ꯃꯤꯅꯤꯠ 38 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ 12ꯒ ꯃꯤꯅꯤꯠ 35ꯗꯩꯅ ꯄꯨꯡ 6ꯒ ꯃꯤꯅꯤꯠ 35 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤꯅ 7ꯒ ꯃꯤꯅꯤꯠ 35ꯗꯩꯅ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 8 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯑꯊꯦꯡꯕ ꯍꯤꯡꯒꯤꯅ 12ꯒ ꯃꯤꯅꯤꯠ 38ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 5ꯒ ꯃꯤꯅꯤꯠ 1 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ